ꯌꯨꯝ ꯃꯩ ꯊꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯇꯥꯐꯧ ꯑꯦꯔꯤꯌꯥꯗ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠꯊꯣꯛꯅꯔꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯒ ꯀꯥꯞꯅꯕꯗ CRPF ꯄꯔꯁꯅꯦꯜ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯐꯝꯗꯨꯗ ꯏꯔꯥꯡ ꯅꯦꯝꯊꯕ ꯂꯩꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤ ꯇꯥꯐꯧꯗ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁ ꯑꯃꯗꯤ ꯀꯨꯀꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯈꯨꯠ ꯀꯟꯅ ꯍꯟꯅꯔꯤ ꯍꯥꯏꯔꯤ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ जयपुर राजस्थान पांथोखिबा इंडिया मिस यूनिवर्स थदो युमनामना मिस वेलनेस टाइटल लौब ngamkhre मिस यूनिवर्स इंडिया 2026 की ओइना केरला दगी काजियालिस मेजोना लौख्रे अहेनबा सेंट्रल फोर्स थजनख्रे सेनापति ताफौदा ngasi अंगनबदा नागा अमदि कुकी युम्मई थानाख्रबा मतुंगदा पामदबा थोक्तनबा अहेनबा सिक्योरिटी फोर्स डिप्लॉय तौख्रे हानादगी मफमदुदा सेंट्रल फोर्स पर्सनल खरा डिप्लॉय तौरगा ड्यूटी तौदुना लेबनी हाइरी अदुबु ngasi खंगौदना युम्मई थाखिबनी हाइरी टॉप मखा लेकाइदगी तेंसुबम विद्यासागर सही कुनगनिपान अपोकपति अबिराम अमसुंग कोंपल खेत्री लेकाइदगी मंगसातबम पाइखोंबा सही कुनहुमदे अपोकप एम रणबीर मखोय अनिना कार अमदा सेकमाइ लानथुकला कंगला तोंग बिरोमदे संगसिलुबनी मखोय अनि कांगपोकपि डिस्ट्रिक्ट पुलिस ना फारबा मतुंगदे सेकमाइ पुलिस ना ngarang numitang pung 3 मखाइरोम तारकपदा मखोय अनिगी इमुंग मनुंगी मियोसिंग कवरगा अमुक हन्ना कुसिनखरे हाइरि कुकी की युम मरी नागा की युम अमा मई थाखरे कापनाबदा नागा वॉलंटियर्स मियोय अमा सोकले CRPF पर्सन अमा सोकले हाइरि नेशनल हाईवे द सही अहम हेना थमलखिबा फ्री मूवमेंट की अथिंग बनम खाइरखिबा चिन कुकी जोगी मियोय सिंग नेशनल हाईवे नंबर 2 इम्फाल दिमापुर लंबी दली सांगसितना फ्री मूवमेंट की अथिंग थमलखिबा अदु लेंगाक ना हंगदोक्तुन इम्फाल गुवाहाटी बस सर्विस सदन भावरखिबा सि थागनिंगाय ओय लमहेन तुहेन बन को टेररिस्ट सिंग नेशनल हाईवे द अथिंग थमलखिबा असि मरु इन इम्फाल दिमापुर नेशनल हाईवे नंबर 2 दनी सही अहम हेना अथिंग थमदुना मियाम सथोक ससेन तौबा अमदि पोचै पुबा ट्रक सिंग थिंगबा असि मालेमगी लेबाक अमतता लेत्रि मणिपुर दा हन बनी हाइना लौबा याय लोगे वांगमदा लमखै लाना संगसिलखिबा हौरकपम खंगदबा लमहेन तुहेनबा मियोय खुजुक खरना लेबाक असि मियाम मरु ओइना येलहौमी मियोय सिंगदा फोंगना सिंगदबा ngamlakliba सिलेंगा की थौसिलदा असोनबा लेबदगी मदुई खुदोंचाबा लौरखिबनी लवी लेबाक असि politician sing na mkhoi khune ki khulai oina sina duna laingakon gi chukli paina ba hotnariba amadi huran poryon gi sendong yenaba gi thawong sat thaminaruba degi mkhoi na madugi khudong saba lauduna mani premium gi mathakta landa duna apun bagi saktam thugai baga tokhai ba laingak semna bagi demand to bangam lakhibra haibasini amarom da laibaka sigi mayai lam laingak ki chukli pai riba lusing basing na manipur gi yelhomi mitai amasung naga sing ki marakta mausa dagi lerakhiba machin mana oibagi nuksibagi sel thadat na basing chep thajana ba political gi oiba lautu की थवंग चथरे हाइबा खंगलकपदगी येलौ पुरुप मिसिंग ना थेंगलबसु थेंगना मिकअप थोकना रगलिबा सि लाइबक फबनी थेंगना मिकअप थोलकिबा ओइरबसु अपुनबगी सकतम अमदि मियामगी पुंसीदा सिंगनरप खुदिंग मयुकना दुना माइथिबा पिबा ngamlagani manipuri येलहौ मिसिंग बुरोय तंबुरोय मचिन मनाव अनिगी मरकता लाइंगाकनगी ओइबा सिंगसेप थाजिनदुना खाइबुंग तानहलगा इ मसेलगी मरकता हाना सुनाबा थोखनबा सरौ लांगसा थरगिबा असि यूनाइटेड किंगडम UK ब्रिटेन की लोयालम संदोकपगी लांगदा मणिपुरगी मनिंग तंबगी नुमित ताखी इंग लिसिंग अमसराइपान मौद्रागा माथोइदगी मणिपुरबु मखोइगी मखादा लोइमी ओइना थमदुना मतम सांगना लेंगाकलुनगी थौगाई पांगलखिबा अदुदा सिंगमी तमी अनिगी मरकता सिंगसेप थाजिनदुना खाइबुंग तान हन्नबा सिलखिबनी ब्रिटिश ना मणिपुरगी मनिंग तंबा अमुक लिसिंग अमसांग पन्निफुगा तरेता अमुक सिन्नरमलगा मतुंग लेंगाक पथाप सेमदुना मियामगी लेंगाक सही अनि हेना लेरमलबा मतुंग इंडिया दा लिसिंग अमसांग पन्निफुगा मापंदा सामथरकपा लेंगाक लोनता लेबाक असिगी लुसिंगबा सिंगना ब्रिटिश ता सथरमखिबा थौंग अदु अमुक मखाताना सथरखिबदगी सिंगमी तमई खाइबुंग तान हन्नबा होनरखिबा अदु ngasiगी मिरोना थेंगना मिकअप थोलकपदगी अपुनबगी पंगन लाइरकलिबा असि अमुक हन्ना काइहन्दनबा होना फमथोगी अदु प्रोक्सी अमसुंग जियोपॉलिटिक्स की लांदा येलहौ मिसिंगी पुंसी कया मांगख्रबसु अपुनबगी पंगन लाइरखिबा अमदि इंडिया लेंगा किलुसिंगबा सिंगी मयोन होंगलकपगुम नेशनल हाईवे द फ्री मूवमेंट की अथिंगबा नमखाइरखिबसे असुंबा खुंथांगनि हाइने लवी थवंग असिबु कुकी ह्यूमन राइट्स काउंसिल ना कंडेम तौबगा इरोइनना मसी तंगदु लेताबा फिबम पुरकपा नते नमफुगी तंगदु लेताबा फिबमनि अनडेमोक्रेटिकली मखोइगी तोखाइबा लेंगाक पीगदबनी हाइबा डिमांड तौरकलिबा असिगी लेंगाकी पाउखुम यामना येंगबा ताई कुकी सिंगना नेशनल हाईवे द थमलखिबा फ्री मूवमेंट की अथिंगबा हंदोखरबदा नमफुदा नमखाइदुना चलिबरा टीगी सिरी था काबना हार्ट की फिबम फली पुंसी सांगली नुमित खुदिंगी चांग नाइना सिरी था काखत कुमथा तौरबदी हार्ट की फिबम फन बगल लोइना नामनुंग मतम चादना सिगदबदगी ngaktokpa ngami haina यूनाइटेड किंगडम की रिसर्चर सिंगना थिजिनबदगी खंगबा ngamle यूरोपियन सोसाइटी ऑफ कार्डियोलॉजी ESC की मिफम दा पुथोरेकी बस स्टडी की रिपोर्ट हा यारिबा मखै डॉलर का खतपदा
ꯂꯤꯐ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯁꯤꯔꯤ-ꯊꯥꯛꯇ ꯑꯣꯏꯅ ꯀꯥꯈꯠꯀꯗꯕꯅꯤ꯫ ꯁꯤꯔꯤ-ꯊꯥꯛ ꯀꯥꯈꯠꯄꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯏꯁ ꯑꯪꯒ꯭ꯂꯤꯌꯥ ꯑꯃꯗꯤ ꯅꯣꯔꯋꯤꯆ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯟꯗꯦꯁꯟꯒꯤ ꯇ꯭ꯔꯁꯠ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔ ꯗꯥꯛꯇꯔ ꯁꯣꯐꯤ ꯄꯦꯗꯣꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤ 7 ꯅꯩꯅꯗꯨꯅ ꯌꯦꯡꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯔꯤ-ꯊꯥꯛ ꯀꯥꯕꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝ ꯄꯤꯕꯒꯤ ꯈꯨꯗꯝ ꯃꯌꯦꯛ ꯁꯦꯡꯅ ꯐꯪꯂꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 35ꯗꯒꯤꯅ 44 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ 4,40,967ꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗ ꯆꯥꯡ ꯅꯥꯏꯅ ꯁꯤꯔꯤ-ꯊꯥꯛ ꯀꯥꯕꯅ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯕ ꯌꯥꯕꯒꯤ ꯔꯤꯁꯛ 38% ꯍꯟꯊꯔꯛꯏ꯫ ꯍꯥꯔꯠꯀꯤ ꯐꯤꯚꯝ ꯐꯍꯟꯕꯒ ꯂꯣꯏꯅꯅ ꯍꯥꯔꯠ ꯑꯦꯇꯦꯛ, ꯍꯥꯔꯠ ꯐꯦꯂ꯭ꯌꯔ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ ꯍꯟꯊꯍꯜꯂꯤ꯫ ꯐ꯭ꯂꯣꯔꯤꯗꯥꯗ ꯂꯩꯕ ꯃꯌꯥꯃꯤ ꯀꯥꯔꯗꯤꯌꯥꯛ ꯑꯦꯟ ꯚꯥꯁꯀꯨꯂꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯠ ꯗꯥꯛꯇꯔ ꯑꯗꯥꯄꯣꯅ ꯃꯦꯗꯤꯀꯦꯜ ꯅ꯭ꯌꯨꯁ ꯇꯨꯗꯦꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤꯗ ꯏꯆꯝ ꯆꯝꯅ ꯈꯣꯡꯅ ꯆꯠꯄꯗꯒꯤ ꯁꯤꯔꯤ-ꯊꯥꯛ ꯀꯥꯈꯠ-ꯀꯨꯝꯊ ꯇꯧꯕꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯍꯦꯜꯂꯤ꯫ ꯁꯤꯔꯤ-ꯊꯥꯛ ꯀꯥꯈꯠꯄ ꯑꯃꯁꯨꯡ ꯀꯨꯝꯊꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯊꯧꯁꯥꯅꯗ꯭ꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯃꯈꯜ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯠꯇꯗ ꯍꯥꯔꯠ, ꯂꯪꯁ ꯑꯃꯗꯤ ꯃꯁꯜꯒꯤ ꯃꯊꯧ ꯇꯧꯍꯟꯕ ꯃꯔꯝꯅ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯏ꯫ ꯇꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯃꯦꯗꯤꯁꯤꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯥꯏꯟꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕ ꯑꯣꯔꯊꯣꯄꯦꯗꯤꯛꯁ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯥꯛꯇꯔ ꯑꯦꯔꯤꯛ ꯖꯦ. ꯒꯦꯗꯣꯁꯅ ꯍꯥꯏ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯅ ꯀꯥꯟꯅꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯁꯥꯖꯦꯜ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯤꯔꯤ-ꯊꯥꯛ ꯀꯥꯈꯠ-ꯀꯨꯝꯊ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯍꯦꯜꯂꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗ ꯁꯤꯔꯤ-ꯊꯥꯛ 60 ꯀꯥꯈꯠ-ꯀꯨꯝꯊ ꯇꯧꯔꯒꯗꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖꯒꯤ ꯔꯤꯁꯛ 10% ꯂꯣꯝ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯆꯥꯡ ꯅꯥꯏꯅ ꯁꯤꯔꯤ ꯀꯥꯈꯠ-ꯀꯨꯝꯊ ꯇꯧꯕꯅ ꯍꯥꯔꯠꯀꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯕꯒ ꯂꯣꯏꯅꯅ ꯏ-ꯎꯇꯣꯡꯁꯤꯡꯗ ꯐꯨꯟꯖꯤꯜꯂꯛꯀꯗꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯔꯤꯁꯛ ꯍꯟꯊꯍꯜꯂꯤ꯫ ꯑꯣꯊ꯭ꯔꯣꯁꯀ꯭ꯂꯣꯔꯣꯁꯤꯁ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯄꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯁꯤꯔꯤ-ꯊꯥꯛ ꯀꯥꯈꯠꯄꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯍꯟꯗꯦ꯫ ꯏꯁꯥꯗ ꯀꯥꯔꯒꯣ ꯁꯤꯞ ꯂꯨꯞꯄꯗ 2 ꯀꯜꯍꯧꯔꯦ, 22 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯗ ꯄꯥꯅꯥꯃꯥꯒꯤ ꯐꯤꯔꯥꯜ ꯊꯦꯠꯄ ꯀꯥꯔꯒꯣ ꯁꯤꯞ ꯑꯦꯝꯚꯤ ꯁꯤꯟ ꯂꯤꯟ ꯂꯨꯞꯈꯤꯕꯗ ꯀ꯭ꯔꯨ ꯃꯦꯝꯕꯔ 2 ꯀꯜꯍꯧꯔꯦ, 22 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯑꯣꯗꯤꯁꯥꯒꯤ ꯍꯤꯊꯥꯡꯐꯝꯗꯒꯤ ꯅꯣꯇꯤꯀꯦꯜ ꯃꯥꯏꯜ 290 ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯀꯥꯔꯒꯣ ꯁꯤꯞ ꯑꯗꯨ ꯂꯨꯞꯈꯤꯕꯅꯤ꯫ ꯖꯍꯥꯖ ꯑꯗꯨꯒꯤ ꯑꯣꯄꯔꯦꯇꯔ ꯚꯤꯛꯇꯣꯔꯤ ꯁ꯭ꯇꯥꯔ ꯒ꯭ꯔꯨꯞ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯦꯔꯤꯇꯥꯏꯝ ꯔꯦꯁꯀ꯭ꯌꯨ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁꯦꯟꯇꯔꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯔꯆꯦꯜ ꯁꯤꯞ ꯑꯃ ꯊꯥꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯀ꯭ꯔꯨ ꯃꯦꯝꯕꯔ 2 ꯀꯟꯕ ꯉꯝꯈꯤ꯫ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯏꯁꯇꯔꯟ ꯅꯦꯚꯦꯜ ꯀꯃꯥꯟꯗ ꯍꯥꯏ ꯕꯤꯁꯥꯈꯥꯄꯠꯅꯝꯗꯒꯤ ꯅꯣꯡꯄꯣꯛꯇ ꯀꯤꯂꯣꯃꯤꯇꯔ 800 ꯔꯣꯝ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ P-81 ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯔꯤꯇꯥꯏꯝ ꯔꯦꯁꯀ꯭ꯌꯨ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁꯦꯟꯇꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ 22 ꯑꯗꯨ ꯏꯟꯗꯤꯌꯟ ꯅꯦꯚꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯀꯣꯁꯠ ꯒꯥꯔꯗꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯈꯣꯡꯒꯨꯜ ꯂꯤꯔꯤ꯫ ꯀꯣꯁꯠ ꯒꯥꯔꯗꯀꯤ ꯑꯣꯏꯅ ICGS ꯕꯥꯔꯥꯛ ꯑꯃꯁꯨꯡ ICGS ꯑꯜꯃꯣꯜ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ B-81 ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯔꯤ꯫